हिंदुस्तान की थग कम्युनिटी थग मीनिंग दी मीबु नमथाक तौबा हुरानबा मिनम्बा मिहातपा असिना चिंगबा चल्ली मतम अमदा थग तगी ओइबा लुप अमा लेरमखी मसिगी मतांगदा अदोम सोइदना तारमखिरोय थग हाइबा वाहै असे मैतेलोंदा खरा वाटली सिजिनबा अदुबु वर्ल्ड वाइड सिजिनै अमसुंग वाहै सिमक हिंदुस्तान दगी ओरिजिन ओइबनी थग हाइबा कांगलुप असे सीक्रेट टीम अमनी मतम अमदा मीना की नरम्बा कांगलुपनी मखोय असे साथीना हैसिंगबा मिनम्बा हैबा लोइनना वांगांगबदसु मपा लैतना हैबा कांगलुपनी मखोयगी हैसिंगबा टेक्निक सिजिनरगा मी हाटलगा मखोयगी सेन तुम मुलम्मी लुप असिगी धर्मगी सरुक अमनी हाइना थबक असिबु खलम्मी मी हाटलगा मपोट मचै मुनसिलबा तुंगदा मखोयगी थमोइदा नुंगाइबीदबा पेंदबसु पोक्लमदे थोइना अचाउरम कारम्मी हराउनरम्मी थग हाइबा लुप असिगी मतांगदा यामनमक सीक्रेट थंबा मरमना लुप असे करम्बा मतमदगी कदाइदगी होरकपनो हाइबा असिसु खांगबा वाइ हिंदुस्तानदा ब्रिटिशना लेंगाक लिंगै मतम फाउदा मखोय असे एक्टिव ओइरमखी लुप असिना मतम सांगना एक्टिव ओइना लेरंबगी मरमदी मखोयगी थाजबा खरा धर्मगा मरी लेनै अदुननी मखोय असे सागै अमतगी मीनते तोंगान तोंगान मफमगी इमुंगी मीसिंग ओइरम्मी मखोयदा कोट लैंग्वेज कुंबा तोंगान बलोनसु लेरम्मी थग कम्युनिटी असे मरुइना हिंदूगी काली देवी याबा कांगलुप ओइरम्मी मीबु हातपा मखोयगी ओइना हातपा नत्ते धर्मगी ओइबा नीति नियम अमदा चल्ली खल्ली मखोयगी थाजबगी मतुंगिना मखोयना तौरिबा थबक अदो काली देवीना तौ हाइबदगी तौबनी असिनी थग सिंगी थाजबा असिगा मरी लेनना काली देवी की वारी अमा लै थाइना ममांगैदा हिंचाबा अमा थोरक्की माना मालेमदा मी सिंग हातपा होरक्की नौना पोकपा आंगांगसु थारमदि हातलम्मी काली देवीना मलदगी कनबगीदमक हिंचाबा असिबु हातले अदुबु मांगोंदगी ताखिबा ईदगी अमुक हिंचाबा मथंग मथंग थोरक्की काली देवीना मथंग मथंग हातली अदुबु ईदगी मतुमदी लोइदबनीना ताबनीना अदुम हिंचाबसिंग मथंग मथंग पोलक्खी लोइबा नाइरमदि हातली मखै मसिदगी काली देवीना अनौब उपाय अमा तौकी मागी हुमांगदगी मी अनि सेमलगा रुमाल अमम पीखी अदुगा हाइकी हिंचाबसिंग अदु हातलुनबा अदुगा हिंचाबसिंगी ई अदो रुमालदुदा चुपहन्नबा लैबाकता तहंतनबा मसिगी उपाय असि तौरे अमसुंग माइ पाकले मी अनि असिना हिंचाबसिंग हात पलोइरगा काली देवीदा हंदुना रुमाल अदु पी अदुबु काली देवीना रुमाल अदु लौकिद्रे मखोइदे सिन्नरखी अदुगा हाइरखी कानरबा थक्की प्रोफेशन असि तौरुचो मी बुहारलगा ई अदो रुमालदा चुबहल्लो अदुगा मखोइगी सेंतुम लौसिल्लो वारी असिगी सोर्स किताब एक थक की एतराफात राइटर मेडूस टाइलर मरम असिना मसिगी अरीबा वाफम असिगी मतुंगिना थक सिंगना मी हातपा लुटीबा सेन थुम मुनबा पाप की थबकनी खंदे मसिगी थाजबा असिगी मतुंगिना क्राइम असे चतरकी मसिबु इल्लीगल नि हाइना मखोइना खंदे करिगुंबा थग अमबु फारगा सीबगी शास्ति पीरबसु मांगोंदा नुंगाइतबा पोक्लमदे हराव हराव सिदोखी ब्रिटिश ऑफिसर विलियम स्लीमैन गी मतमदा थग कम्युनिटी असे थुपचिलमखी महाकना थग की ओरिजिन अमदी मखोइगी हिस्ट्री दा लाइरिक अमा इरमखी मदुदा माना मेंशन तौरमी थग सिंगी ओरिजिन ईरान की ममिंग लेरबा निंगथौ जरखसिस की मतमदगी होरकपनी अदुबु विलियम स्लीमैन ना ईरान दगी मखोय असे होरकपनी हाइबसिगी प्रूफ ति पीबंगमदे थक की ओरिजिन की बतांगदा तारिक ई फिरोज शाही को बा लाइरिक त मेंशन तोरम की अफाव राइटर जियाउद्दीन बर्नी ने इरमबनी लाइरिक असे 1357 द फोंग की महाक ने इरमबे थक लिसिंग अमा हेन बगी मनुंगदगी थक अमना चिरोन चलगा थक खरबु फाहन की अदुबु सुल्तान जलालुद्दीन ना मखोई फाथन की दी ऑर्डर तवी मखोई बु ही अमदा तोंगहलगा बे ऑफ बंगाल दा थादोको हलक पंगमदनबा तारिक फिरोज शाही चैप्टर नंबर 294-295 सुल्तान ना हाथन खिदबगी मरमदी मासु थक सिंगी सेक्रेसीबु तारग की किरमे असुमना हिंदुस्तान की मीसिंगदसु थाजब लैरखी मदुदी थक सिंगबु हातपा मखोइबु मगहन ताकहन बना काली देवी सावहनबगी मरम ओय कम्युनिटी असिगी अंगक वफम अमना मखोइगी मनुंगदा हिंदू ततनत्तना नमाज वजू तौबा रोजा हेनब मुस्लिम कयासु यौरमे अदुबु प्रोफेशन असिदा चंगखिबा मतुंग काली देवी बु याखी लातखी
ꯊꯥꯛꯁꯤꯡꯒꯤ ꯅꯤꯌꯝ ꯅꯤꯇꯤ ꯉꯥꯛꯇꯨꯅ ꯆꯠꯈꯤ ꯊꯥꯛꯁꯤꯡ ꯀꯔꯝꯅ ꯃꯤꯕꯨ ꯂꯨꯇꯤ ꯍꯥꯠꯂꯤ ꯍꯥꯏꯕꯗ ꯃꯈꯣꯏꯁꯨ ꯂꯨꯞ ꯂꯨꯞ ꯁꯥꯔꯒ ꯃꯤ ꯍꯥꯡꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯇꯣꯏꯅ ꯆꯠꯄ ꯃꯐꯝꯗ ꯆꯠꯂꯤ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯒ ꯎꯅꯔꯒ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯋꯥꯔꯤ ꯁꯥꯏ ꯊꯥꯖꯕ ꯄꯨꯔꯛꯏ ꯑꯃꯁꯨꯡ ꯃꯔꯨꯞ ꯑꯣꯏ ꯑꯃꯔꯣꯝꯗ ꯊꯥꯛ ꯇꯤꯝ ꯑꯃꯅ ꯃꯤ ꯍꯥꯡꯕ ꯈꯔ ꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯨꯅ ꯍꯥꯟꯅ ꯊꯝꯍꯧꯏ ꯃꯈꯣꯏ ꯑꯁꯤꯅ ꯂꯒꯥꯏ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯆꯠꯄꯁꯤꯡ ꯌꯥꯝꯅ ꯊꯥꯖꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯄꯤꯖ ꯄꯤꯊꯛꯏ ꯅꯣꯛ ꯈꯦꯗꯨꯅ ꯂꯩꯃꯤꯟꯅꯩ ꯃꯈꯣꯏꯒꯤ ꯀꯣꯗ ꯋꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯩ ꯂꯝꯕꯤ ꯆꯠꯄ ꯃꯤꯁꯤꯡꯅ ꯈꯪꯗꯦ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯗꯣ ꯑꯔꯣꯏꯕꯗ ꯊꯛꯀꯤ ꯂꯤꯗꯔ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯀꯣꯗ ꯋꯥꯔꯗ ꯑꯃ ꯁꯤꯖꯤꯟꯅꯔꯛꯏ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯤ ꯇꯝꯕꯥꯀꯣ ꯂꯥꯎ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯍꯥꯏꯔꯛꯄꯒ ꯊꯥꯛꯁꯤꯡ ꯑꯗꯨꯅ ꯂꯨꯄꯥ ꯆꯥꯟꯗꯤ ꯄꯨꯟꯗꯨꯅ ꯌꯥꯎꯕ ꯔꯨꯃꯥꯜ ꯄꯨꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯉꯛꯇ ꯌꯦꯠꯂꯤ ꯌꯥꯝꯅ ꯀꯟꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯍꯤꯡꯕ ꯉꯝꯗꯦ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯉꯛ ꯃꯦꯠꯄꯒꯤ ꯅꯤꯌꯝ ꯑꯃ ꯂꯩꯕꯖꯥꯠꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯇꯧꯗꯨꯅ ꯊꯝꯕ ꯃꯗꯨꯗ ꯐꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯂꯣꯏꯅ ꯃꯣꯡꯐꯝꯗꯨꯒꯤ ꯃꯊꯛꯇ ꯆꯥꯛ ꯊꯣꯡꯉꯤ ꯍꯤꯞꯄꯤ ꯊꯛ ꯆꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯐꯝꯗꯨꯗ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯈꯨꯗꯝ ꯄꯥꯟꯗꯝ ꯃꯥꯡꯍꯟꯕꯒꯤꯅꯤ ꯊꯥꯛꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯤ ꯑꯍꯥꯟꯕꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯤꯡꯅ ꯖꯃꯥꯜꯗꯤ ꯊꯛ ꯀꯧꯏ ꯃꯈꯣꯏ ꯑꯁꯦ ꯁꯥꯊꯤꯅ ꯁꯤꯀ꯭ꯔꯦꯠ ꯂꯨꯞꯅꯤ ꯃꯈꯣꯏꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯊꯛ ꯑꯗꯨꯒꯤ ꯃꯇꯨ ꯃꯆꯥ ꯐꯥꯎꯅ ꯃꯥꯛ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯍꯥꯏꯔꯤ ꯂꯨꯞ ꯑꯃꯅ ꯃꯨꯜꯇꯥꯅꯤ ꯊꯛ ꯀꯧꯏ ꯃꯈꯣꯏ ꯑꯁꯤꯅ ꯐꯦꯃꯤꯂꯤ ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯟꯅ ꯆꯠꯂꯒ ꯃꯤ ꯂꯨꯠ ꯇꯧꯏ ꯍꯥꯠꯂꯤ ꯑꯗꯨꯕꯨ ꯔꯨꯃꯥꯜꯒ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯊꯧꯔꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯅꯨꯄꯤ ꯃꯆꯥ ꯄꯣꯛꯂꯛꯂꯕꯗꯤ ꯍꯥꯠꯇꯣꯛꯏ ꯃꯨꯜꯇꯥꯅꯤ ꯊꯛꯀꯤ ꯃꯁꯥ ꯑꯃꯕꯨ ꯆꯪꯒꯦꯖ ꯊꯛ ꯍꯥꯏꯅꯁꯨ ꯀꯧꯏ ꯊꯛꯀꯤ ꯒ꯭ꯔꯨꯞꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇꯕ ꯑꯗꯨꯕꯨꯅ ꯐꯟꯁꯤ ꯊꯛ ꯀꯧꯏ ꯃꯈꯣꯏꯗꯤ ꯂꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯃꯤ ꯍꯥꯠꯂꯤ ꯍꯥꯏ ꯂꯥꯏꯔꯕ ꯑꯋꯥ ꯑꯅꯪ ꯌꯦꯡꯗꯦ ꯍꯥꯏꯔꯤ ꯊꯛꯁꯤꯡ ꯅꯨꯄꯤꯗꯤ ꯍꯥꯠꯇꯦ ꯃꯔꯝꯗꯤ ꯅꯨꯄꯤ ꯍꯥꯠꯂꯗꯤ ꯀꯥꯂꯤ ꯗꯦꯕꯤꯒꯤ ꯑꯁꯥꯎꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯛꯀꯤ ꯂꯨꯞ ꯑꯃ ꯁꯃꯨꯗ꯭ꯔꯗꯁꯨ ꯆꯠꯂꯤ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯖꯍꯥꯖꯇ ꯇꯣꯡꯕ ꯃꯤꯁꯤꯡ ꯍꯥꯠꯂꯒ ꯄꯣꯠ ꯃꯨꯟꯕꯒꯤ ꯊꯕꯛ ꯇꯧꯔꯝꯃꯤ ꯊꯛꯁꯤꯡ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯍꯤꯟꯗꯨꯁꯇꯥꯟꯗ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯄꯥꯜꯂꯝꯈꯤ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯧꯁꯤꯡ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯀꯤꯕꯒꯤ ꯃꯔꯝꯅ ꯑꯦꯇꯦꯛ ꯇꯧꯅꯔꯝꯗꯦ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯗ ꯕ꯭ꯔꯤꯇꯤꯁ ꯂꯥꯛꯄꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗ ꯊꯛꯁꯤꯡꯒꯤ ꯑꯦꯇꯥꯛ ꯂꯥꯛꯄꯗꯒꯤ ꯏꯪꯒ꯭ꯔꯦꯖꯁꯤꯡꯅ ꯁꯦꯐ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛ ꯊꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃ ꯐꯥꯔꯒ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯃꯗꯤ ꯊꯛꯁꯤꯡ ꯂꯣꯏꯅ ꯈꯪꯗꯣꯛꯂꯒ ꯑꯃꯝ ꯇꯣꯏꯅ ꯂꯣꯏꯁꯤꯟꯈꯤ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯃꯤꯔ ꯑꯂꯤ ꯊꯛ ꯕꯦꯍꯔꯥꯝꯅꯆꯤꯡꯕ ꯃꯈꯣꯏꯒꯤ ꯃꯤꯡ ꯊꯣꯔꯛꯈꯤ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤ ꯃꯌꯥꯝ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯏꯪꯒ꯭ꯔꯦꯖꯁꯤꯡ ꯁꯥꯊꯤꯅ ꯉꯛꯅꯈꯤ ꯊꯛꯁꯤꯡꯕꯨ ꯐꯥꯁꯤ ꯇꯧꯕꯗꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯍꯥꯏ ꯏꯪꯒ꯭ꯔꯦꯖꯁꯤꯡꯅ ꯊꯛꯁꯤꯡꯕꯨ ꯐꯥꯔꯒ ꯇꯣꯞ ꯃꯇꯣꯟꯗ ꯄꯨꯟꯁꯤꯜꯂꯒ ꯀꯥꯞꯊꯣꯛꯈꯤ ꯍꯥꯏ ꯉꯁꯤꯗꯤ ꯊꯛꯀꯤ ꯋꯥꯔꯤ ꯑꯁꯦ ꯄꯥꯁꯠ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯈ꯭ꯔꯦ Thank you for watching.